ngasi numida waram phong ki ba tongan tongan ba manipuri si phong sing ama sum thoki ba thogdo wa thok sing degi maru e pau sing myam na thamjagi ahan bada manipur thok li ba lan asi phawbo lution ba ngamdringai de BJP gi oina thadorak pa mirep na kari haina bot myam da bot khom godori bano haina hangnarakli kanglai pa ki meira degi lokhusaraga mamang sahi English ngani ga kungo humdegi me humdegi hona manipur da thokliba kanglop ani gi sathiraba lana si manipur lenga amadi barat lenga ani na loisina ba hona da badegi haujuk mi kap mi raw ko nillaba manipur haibadu oiduna leiri phiba masida taragani pansuba lok sabha mikal pangthokani hain election commission of India na lauk thorak pada manipur lenga na haraukte am ukli loina manipur gi oina April taraga mapana masum kunga tarukta lok sabha mikal pangthokadori aduba haujuk oidiba manipur gi phiba masida BJP gi oina inner amasum outer da thagat kadoriba mirep anina voter oiriba miyam gi mafamda kari karam thabok paikhat kani haiduna bot kho mangam gadoriba no haiba si praja section kya dagi hangnarakli praja section kya dagi hangnarakli ba sigi matung inadi manipur gi chief minister N Berenasu inner amasum outer ani de thadok kadoriba BJP gi mirep animak miyamna bot piduna mai pakhan biu haina yajakre aduba hauzik manipur lan thoklinge sida chief minister N Berena Susampur Tengnopal Kangpokne singba mafamda satuna bot khomba ngamgaduribra habisini aduga BJP gi oina thadorakadoriba mirep ani eduna inner manipur parliamentary constituency gi voter singna kari karama thabak pahetkani kari tawgani haiduna bot khomba ngamgaduribano tha tara mathoi sangsilaglaba kangrup ani gi sathiraba lana singa sipawa loisinba ngamduna leidiba BJP lengak ta manipur miyamna kari karama thajaba thamgadoribano haina su hangnarakli praja section kya dagi hangnarakli badi lan thokliba misimina amadi mikap miraw kolna nilliba manipur gi miyamna sufam safam khangduna leidiba lana sin maram oiduna miyoi lising khumfu gi mathakta relief camp da awaba khangduna leiringe sida manipur lok sabha mikal pangthok pai bisi langani manipur lengana manipur akan belan thoklingai sida lok sabha mikal pangthok pasumloi lan loiraba matungda pangthokpana asuma mikal oigani haina barat lengak ta khanganduna aset pa phirep ama loba ngamdriba sikarigino masina takpari hauzik sasan pairiba BJP lengana nampu hapuda mikal pangthoklaga namduna makhatana sasan painaba honabu oigani hairakli haina su pausida makhatari atopa paumana itham laikhona Kuki militant na laingoi kotpa JCB ama haibra ama gypsy ama mai thadoklamaga loinana mitei kuldu numai kapsinduna landarakhre Imphal East District ki Lamlai Police ki manungsana itham moirang purel amadi nongpo kaitel manbi ani gi marakta leiba mitei khul laikhongi mamang thangba da leiba singdagi Kuki militant sina kum tharaktuna ngasi nungtil pung 3:10 rom taba matamna nongmai kap tharaktuna landarakhre masigi matungna manak aduwai कोर्ट पेगी थबक तौदुना लेबा JCB अमगा हाइब्रा गाड़ी अमा यावना गाड़ी अहुम Kuki militant सिंगना मै थादोकलमले हाइदि पाउसिन हाय JCB ड्राइवर असि यम्बेम दगिनि माकी ममिंग चावबो कौइ थाउदो असि थोकपगी पाउ हेक ताबगा टेलीफोन माका पाउ फाउनना बहनाबदा फाउनबा गमखिद्रे हाइदि अदुगा अतोपा ड्राइवर सु थीबा खंगद्रे हाइदि मसिगी मतुना Kuki militant सिंगना मितेकुल ngaikong mamangi singthakdagi kumtharaktuna itham moirang purel gi khulda nomai kapsinduna khulngak libasing amadi khunja singda akan mongna khuthoknakhre pausina hai mapha madura leiba laingoi pekhomda mauksa gumnga si maike domgi khunja singna laingoi pekpigi thabak tawringai da masing yamlaba Kuki kulai paibi singna bongyang hills range tagi nomai kap tar mapha madu tamna sangsilaki madura laingoi pekpigi thabak tawriba khunja sing mapha madura tholaktuna senakhi masigi matungna Kuki kulai paibi singna mapha madura laingoi pekpara sejinariba JCB ama haibra gari ama gypsy ama mai tharam khiyadi thaudo do thokle haibigi pau phangmadigi maike domna kulngak liba khunja sing mapha madura sangsin magu loinana maike ani da khut thonari jab saba pau di phangma ngamdri haujik thaudok thokpham da henba security force ki kangbu thamjin khiyadi अतोप पाउगी लिखुन मना मफम अदुदा लाइंगोय पुबा गाड़ी थौबा ड्राइवर अमा हौजिक थीबा खंगदना लैरि हाइदि निंगसिंगबा याबदि ममांग था फेब्रुवारी 3 की नुमिजुंग मतुंग पुंग 12 मिनिट 4 ताबा मतमनसु Kuki kulai पाइबिसिंगना तुमुखोंगी लाइंगोय पेकफमदा अटैक सतरखिबा लोइनना लाइंगोय पेकपदा सिजनबा गाड़ी क्या अमांग आता थुवनखिबा लैख्रबनि हाइनसु पाउसिदसु मखातारि अतोप पाउमना खुनायमा सकट हनना बो होनाबदा माहिरोय सिंगी पुनसिबो असुम्बा लमिदा लमजिंगबा मथौताई सन्नबाबो
khunai ama sakot hanana bohona bada mahiroi singi punsibu asumba lambida lamjingba mathau tai haina Manipur University Register Professor W Sadnababuna phongtokre wapham asi ngasi sungmairong da leiba classic grande gi Imperial Hall da care na sinduna pangthokiba Manipur Education and care conclave ki thoram ga mari leina phongtokibani thoram aduda Kanan Devi Memorial School Pangai gi Principal Ngangbam Gojendro Kindergarten Montessori School Tagyel gi Founder Dr. Faneswar Longjam Unigurus ki Chief Executive Officer Rituras Goswami amadi Desam gi Education Secretary Oinam Ramesh Saryaki Professor Sandababu na makatana hai lamdam asida lairiba mahiroi singbu mai pakpo henduna lamdam asi chawkhatpagi lambida kumang chaksinana ba care counseling asi pangthoklibani mahiroi amana masaga sanajaba lambida sangsinana ba makoigi ahaiba sinpham khangdoktuna karamba care line ga sanagani haiba thitokpa mathau tai lamdam asigi akoibigi phibam amadi awat apaga sanava care opportunity thidoktuna hagolakliba mahiroi singda kanaba kya phanganduna makoigi tungi punsi semduna lamdam asi chawkhatpa khunayam ohenbada asobo mating pangmu ngamgani amadi public policy studies ta focus piduna lamdam madu sonthabadagi kanma ngamgani public policy studies course asi yamna mathau tai chawkhatpa foreign country singda public policy study tamba hokiba kuirabasu India dadi Europe kuidri maramasina care counseling conclave sinduna lamdam asigi tungi yumbu singda gyan tahanba mathau tare haikhen su pausta makhatari atopa pawmana miyamdagi mating nibegi thaba si minungsi amadi phiba matam yenglaga sathabibinaba sungani MIYC Mamang saigi me ahumdagi Kuki singna Manipur gi yellow furup singi mathakta landarakhre matungda lamdam asigi miyamgi manung amasuma pala laidibu organization amadi lupsing landarakliba Kuki sing thengnabigi mingda miyamdagi khairiba amadi khongwaliba senkhai thungkhai gi thabasi punamangna haujikti kharadang khandab thoi Lebaki oina tangai fadabani haiduna khairiba senkhai gi thabasida hena wangba pubu thangba ngamloidaba senpham pina bahairakpa amadi yamlaba lup amadi organization kyagi hanjin ba senkhai gi thabasina miyamga lebaki thabak toriba organization singi marakta ningdol pomnaba yorakadra haibi akiba leire lengaki employee hingnaba karbar masa tawjaba lanai loisang lingjaba kayamagi mapusingdi pressure kayagi ken khanganbagi thawong sing Secretary ki laina naba yaure maduna miyamdagi mating nibigi thabas minungsi amadi phiba matam yenglaga sathabiba sungani haina Manipur International Youth Center MIYC na phungdorakli MIYC gi coordinator T Parijat Singana press thadorak pasiolosina hai haujik lamdam asi senkhai thungkhai gi kham thengna awaba mengnari hingna bani haiduna thabak phangjadriba lairik laisu hoirabana ha kiana lainga ki loisang amasum bank singi loan lauraga haujikna lana maram oiraga lalon itik makha sathapangamdaba factory industry sing hangdokpu ngamdabadagi sel puthaduna lairi asigumba tala sida lainga amadi bank singna laukiba loan gi sendoi sele thani gi manungda singlaktrabadi loan laubada sizinakhiba Low inkhol yum bank singna lausinduna auction tawragani haiduna si thaduna khanganbigi thabak satharakli masigi mathakta lanai sindoi saba singna su thagi sindoi pidabigi damak thamkhiba malsang matpibi yauri asengba makti lenga ke loan singa si lawbada sarana lupa lakh manga ge loan lawbada lupa lakh amagi sangda lupa lakh nipan gi na lupa lakh 1.5 ki sangda angam athogi wanom selda lakhuri bani hauji asi kaithel dukan ayamba potchitabana thonglon bigi phibam da lairi lamdam asida lawu singu bigi market policy leitabana kobi kg amada lupa tara khamen asinma kg da lupa kunga manga hawai thara kg da lupa kunthra gi sangna yondaba yadabagi hongna yonari machina lawmi singi kokta khut amnari solosin hai langi saithing waraba matam asida miyam gi oina sel khajiktang thokliba thagi oina sel laknariba selenga ki employee sing asini adubu employee sing asisu sang naina phangba tolop natri masidagi lakpa senphamna miyam gi oina salaiduna leiribani lenga asina lamdam asida asuluraba economic crisis ama mayuknaduna leiraklaba matam asida setmilon gi yumpham mapung phana kaitharaklaba su India lenga amati Manipur lenga na ut waina kopsinduna thamni hari sholasin hai masi punama oiduna su
इहौगीदमक सेनखाई मतेंग लौबदा पीगदौरिबा मिसम मियाम अदुगी सेंथोक लंबी लैरिबा फिबम अमदी ममांगदा लुप अमदी ऑर्गेनाइजेशन कना कना लाखरे लौखरे हाइबदुसु यिंगबिगदबनी मियाम याउदुन इहौवा मत मलेमगी पुवारीदा माइ पाकिद्री कनागुमा मियोय अमना लुप नत्रगन ऑर्गेनाइजेशन अमदा सेनफम अदु पीखरे हाइद्रबदी अैखोयगिसु मदुगा सब मानना पीदबा यारोय हाइदुना प्रेशर तौसनबिरबदी पुबा थांगमा ngamloi wakhal-gi laina narakani masina miyam amadi leibak ki thabak tawribasinga mari lapthoknarakpa yai punama si khangbiraga miyamdagi mateng nibigi thaba si minungsi amadi phibam matam yenglaga sathabiba sungani haina Manipur International Youth Center gi siolosina phongdorakli atopa pawamana security gi section thorang lakhali lamdam asida thokliba irang asi lakshinanabigi panamna security force ki kangbuna tongan ba mafam singda lepa laitena thibugum gi thabak chathabaga loinana section thorang lakhali ngarang su singa mari tampaki mafam singda operation satakhi adubu mi phami pundi yaukiba laiti hairi Manipur Police Control Room dagi thadorakhiba chirolamagi matunginadi ngarang National Highway number 39 amari National Highway number 2 gi tongan ba Polampuba gari mathagsina chamaga maudrag humde amari saniga humdraga taruk security na ngak senduna impal da pusulaki tongan ba mafam chamaga kuntraga taruk ta hangba check post gi lo thugai ba miyoi chamaga humdraga manga fugat ki hari atopa pawmadana Water Amusement Park sangbagi ayaba pitri Manipur lengana pekhalakpa sakwa thorangi khongthang amu oina Impal East District ki awang posangbamgi Thingu Singjinda Saba Water Amusement Park Minister N. Berena Thasigi Taraga Mangada Sangaduna Miamna Kusinakrabasu Hauzik Miamna Park Aduda Sangba Madi Sanabi Ayaba Pitri Hari Water Amusement Park Sangakhre Habigi Pau Tabadagi Lamdam Sigi Miyoikiana Masamasu Sing Puduna Park Adubu Yengna Bamadi Sanahana Naba Laknari Adobu Manung the Sangbagi Ayaba Pidabana Maram Werga Ning Bakaina Hanabigi Togdok Tokli Hide Hisu Paush the Makatana Sufundurakli Makasa tarak poina to papa Manipur gi oiriba phibam sida mikal pangthokpa si democratic process oiroi Sanayaima Manipur gi oiriba phibam sida mikal pangthokpa si democratic process ama oiroi India gi yaifanaba Manipur kayam kuina kathokani haina hanagi UNLF ki chairman Ningthemsa Sanayaima Megena phongdokre wapham singa si apunba corridor malem gi lupna sinduna sangbana ba corridor mingthon award mithoi thogal Tongang Mingthon Ewat Yen Thokwaga Loinana Kanta Khuraizam Iba Ima Haibelik Asi Phomagi Thoramda Wangang Laduna Phongdokibani Yai School the Labor Manipur Dramatic Union MTU Hold the Pangtokiba Award Lanthokpa Madi Ledik Phomagi Thoramadu the Apunba Korirolgi Malemgi Lupki President Waikom Amuso Maite Retired Additional Ship Engineer Khagopam Khambamadi Manipur State Kala Academy Award Dr. Lamapam Gojendrana Saryaki UNLF ki hanagi chairman Ningthemsa Sanayaima Makhatana Phongdokibada Manipur gi hauzik oiriba phiba masida awaba nangduna misimina kaya matukli mikhal pangthokpa pangthoktaba haibadudi Election Commission of India na lepkadabani aduba hauzik lairiba Manipur gi sing amadi tamgi phibam yengluragadi mikhal pangthokpa si democratic process oiroi haki Mang hai Yawalup Amana Santi ki lambida lakna pohona bada lenga ka Santi ki wari sanarakpada Yawalup adugi mangliba manglana da positive ta laklabadi aphabu oirakani negative oiraklabadi asauba khurau thangba ma oirakani hairaduna hauzik Manipur sathariba lana solution wigi mathaudi India government kini haina phongdokhi atopa pawamana sugunu da leiba miyamna internet phangdabigi awaba mayunare Kaksing District ki Sugunu Police Station ki manung sana lairiba Sugunu gi mafam singda internet service phangdabagi mafam adugi miyamna I pau phawdo phawjin tawda yamna sauna awaba mayoknare haina Sugunu da lairiba miyamna phongdorakli pausi asida phongdorakpagi matung inadi Sugunu hariba mafam asi kanglup ani gi lana sina khwaidigi sugalaba mafam mani haukiba February tang 3 dagi hauna Sugunu da internet service phangdre Masina matam sana I pau phawna ngamdabadagi Sugunu miyamna asauba awaba mayoknaduna lairi kari maram gi damakta Sugunu khaktagi oina internet service thingjelibano haibadasu Manipur lenga ki mari lenaba authority na ngasi phawba khaganbidana lairibasi kari gino haibadu mayek singna Sugunu miyamna khaganbi hairi yamna ngaklibadi Sugunu yawgadaba kilometer ani rom watlingai da leiba Tangjeng Khunau hariba mafam asi phawbada internet service adumak phangi maram aduna Sugunu gi miyamna I pau phawna nabgi damakta
internet service phangba tangjeng khunau da sadaga telephone tawnaba madi I amaromdana ward member sinba yaroi haina thambal khong na maira pai bisino wakat mifam satakre hausi manipur lengang na panchayat ki election tawdana ward member sing ngammi haiba matagum sindokpi ki thabuk sangsilakliba sigi mayokta ngasi thambal khong maira pai bilumna sinduna khurai kongpal ningthobong laikai da wakat mifam pangtokre wakat mifam madura gram panchayat ki member muthalaga administrative committee sema yaning de ba khulaw lawkre wakat mifam madura saruk yakibi thambal khong maira pai bilupki president RK Levak Lord P. Fongdor Kibida. What member Hibisi bought Toraga Miam na bought P. Duna Kankibini, Mashi democracy set but Leva Amada P. But rightly. High voting right Asibu Mutalaga Lengana Power Paishinduna what member Shindok Hibisi democracy Mingda Amuba Dak Amaneki. Wakat Mipam Satakiba to the Taliba demands in the election Taudana Miam give me hood or river what member Sarkana can be a Sarkana low river Kongtang Atubu Handopio, democracy bu Sarkana mighty pigano. Mayam Praza Miam gi sentiment Kana Tabaktovio, Sarkana party political power Simiamna, Bota Draga Pivani, Kaubigano, Hibisini Hansu, Paus the Makatari. Losalak po natin mapong na Manipur Land Revenue and Land Reform Act na Manipur yellow missing kaibung tahanan na ba masa ama oire suramani Manipur nga si kaibung tarak pa si Manipur Land Revenue and Land Reforms Act 1960 sinasu maramam oire masi semdok tu na Uniform Land Law ama Manipur lang ang na ba matawag tayo hay na Mitay Tribe Union ki Secretary Administration mutum suramani na fongtokre wapham si thasi ki tarag humdoi gi numit mari ni sumna sa tarak pa Manipur State Levels Consultative Imphal East ki kaikol da leiba that lotion megi thoram na fongtokibani mana makata na hakibada Manipur thokli bi isu kiya silamda masi de hingminari bi yellow mi phurup singi marak ta tokhai ba mongda lahen madigi irang tholakpani haina lawi Manipur Land Revenue and Land Reforms Act 1960 yesina Manipur irang thokna ba masa am oiri Sakolaba matam masida asiguma ek asi satnaduna leibana aikoi masilgi marakta singsek thab goire asiguma ek asi semdok sadokpa mar uniform land law ama lenga asina oihan mathok tai ngasi phaw uniform land law ama leina banga na sangsindriba si angakpo pu yaki